Say Humdragi Matata labor, a hunting jay, the peers and powers. Somebody my hell casa, want them that mile is the yog of the Matotati. So Shanim like that, Dramata. Mas Hanim like that, Maggie Adar is at the woman by number, a son can could be them, but something that is the Rasmus away. I am see Column de la Queen going from Mela Police, the Alice Mega Store, and she later. Aduga Sina Capsing from the Lakokin Aduga. As you have Alice Mega Store, she get opposite the 5G. Yang biru pun mampu Manipuri challenge YouTube channel segi mai kita kita ramlo jadi मैं आमंग से इन पुदन लग चुके वीडियो से देखो कि तोंजन शॉप ता कोई की कंप्यूटर साइबर मफम हम हाई तारे कोई की चे चांग थादोक थाजिन डॉक्यूमेंट सिंग थादोक थाजिन अदेगी मौन खुदोक जाबा मयाम म पीरी को मसी की मतंग द मयाम दई पाउदम चनिंग न वीडियो से थागा चरपनी मयाम तदी हौस yang biru pun mampu Manipuri challenge YouTube channel segi mai kita ramlo jadi मैं आमंग से इन पुदन लग चुके वीडियो से दी मयाम दा कोई नहासिंग मरुओइना थबक जॉब अप्लाई तौनिंगबा अदुगा अतै सिदी लोइना खुदिमक लोइ यारे हाइतारे अदुगी कोइगी खुदोंचाबा यामना पीग्रे आइना हाइजरोगे डाइरेक्ट अदुम मसाना द फाइल लगे सि खुदोंचाबसे म्याम पुन फंगमिनसे हाइदना ai सिगी वीडियो से समजरकनी अदुदि म्याम सिगी आइना आन बौचरी बिसिदि सिदेसिदा तोंजम शॉप हाइबा मफम सिदनि म्याम ai लोकेशन सु अदुम ai म्याम द हापचग्रबनी थागचग्रबनी ngasai live ta aduga sigi hujik tonjam shopida khudong chaba sing hai tare ko mathang ai ucharake hujiki sina ahan besina kaino ni akoi gi sigi je exchange ki natra Man exchange ki sida akoi gi exchange adi akoi Manipur gi thaba apply tawbada di exchange yam tangai phadana maru oibani na kari document sing changi adagi kari kamai kari tawgudaba haibadu direct adum ai akoigi sigi dukan sigi sak utpadi yam se nungaitri ado kaino in tawjarage adum mayam ai khudong chabado adum yengminar se duga mayam adum lakpirasu yare da ko mafam sida haibiro yam sigi akoigi mayam location jam taga hanjarong gi ko wangjing lamding akoigi hek Alice Mega Store adugi he opposite laibane tong manatu da haitare adu sigi employment exchange ki da sing kai document sing ai screen da budi mayam da su uhale adu tare happy su kano na yaman happy o kari no employment exchange si da min chan ba si da koi ni changi ba sai tare documents Dukum jam da koi photo mo dai re Aadhaar card mobile number education marks de class 10 de gina apamba graduation वगैरह master वगैरह नत्रगा और कंप्यूटर सर्टिफिकेट हापि एनी ट्रेड की मार्क्स सर्टिफिकेट लेता लोइना हाप याय आइगी लैबा सर्टिफिकेट ai hai tare अरेबा सर्टिफिकेट लोइना हाप याय adagi sigi photo change Aadhaar card change adagi Aadhaar card aduga mobile number se Aadhaar ga link laibudu oidoira natraga na dum tongan ba dum si any mobile number हाप याय link लेता जु याय daga OBC certificate pamagana OBC certificate tare jinen oigana OBC certificate changre aduga OBC oigana sida matang isda yam sigi OBC gi certificate se OBC certificate sidi sida so makoina apply tong ni ko gi di ya bro kamai to OBC sida apply to boy mafum sida dum adi form kai ka se sum loin phang ne ba form loin sida phang ni fare adi yam nungai re aduga sigi exchange ki da mu hajarage aduga sigi akoina khangjaning se sigi akoigi sigi document se thagarani aduga sigi form kari ai tare sigi form akoina employment exchange ta ming chanba sida akoigi form ama lawba darkar leibra natragana lawdroga so dum aigi document sing jibu yaura di yabra kamai tawgedu so apeta hapan si employment si ming chanbada magi form je si dakar oi direct magi pi ba di document sing public ta di online upload to rom yarani to form document sing di pula poraga di form do sing mubai mathau ta dreba mathau ta ai ya document ko scan taro upload in tawdu ne ba upload to raga mo submission tawgrani ado moina numit yarage di numit hafta mayama hafta ajigi manung di loini yagani adu sigi se khoi gi nauna amu renew tawning bai tare ne
si renew tawning ba kanggu gi ma gi kai kai document sing changan renew to buje mai employment access number do adu do ma compulsory daka ore renew to gi ji matam ni da gi atopa kani OBC certificate hapok to bozo hapor ji are ani hamning ba le result loina hapo bu yare tare renew to bai kan sida renew tawning ba pa le ga swai tare adu akoi gi hana gi renew to bosida koi hana gi document sing adu sing dudi haide nauna hakot kadaba na tab document sing dudi dum yaw to su dum ke su kai dire kai di dudi adu phone number change tawning ba ko pa haide renew matam na tab sida yamba akoi na phone number gumba change tawning bo bo ero natraga na akoi gi document sing si marak sida renew matam na tab da haitare sigi marak sida akoi na document sing se upload tawning ba di yabra ya da ba ka ba to moi je sida pi di je online pi bi je koi marks koi education update to bai tare ne electrician ki certificate aigra na computer aigra any kanum chalo bugi magi marks jaw bai tare si compulsory da ka shi je upload to bai at graduation for legre course legre college ba at master gum bagi na ta makha master student kan ba history chatha bagi mai marks lei ba tara ga di update to bai to update to bai akoi ne renew gi matam amudi pirakani da mai expiry na ma employment exchange ki adu gi do expiry matam do koi gi adu loidraga su marak sida koina kai gumba singkatning ba leiraga di happening ba document sing do koina happening ba leiraga di do hapsalo ba yai na yai adu duga ya masigi koina sigi exchange ki employment exchange ki sija koi kai gumba suppose document se koi exchange ki koi certificate se ta hore na khalasini sigi tahuraga di sigi khudong chabe dum akoina sidai mafam da dum laga adu lahouba adum lathokpa yabra aduga tangai padana akogi employment exchange se tahougra su kaigumba tahouren khalasine masi tahouga su akoina kaigumba kainom matang haidi magi register koi registration number bu oiro natragana kai application number bu oiro kaigumba sumba ma lehoraga di kari akoina akogi exchange ki ka akoi gi certificate sai tare masi koina lauthok se kamain tor kari le horaga di ta hor se lauthok ya ga da gi si uji matam di yam lai ga da uski ai gi jaga se to bo ta di magi maming du kata ai ga di loni yani adu kirgum ba to pai mafam da to bo tara ga su si ta su magi application number to le ho bo tara ga di adum yam lai na phang bo mi yani application number bo le ra di application number bo le horaga di atopam da su akoina si tu mang ga su natra ta hor ga su adum kudak to thok pa ya ni ha ba do ai gi sigi jaga to bo ta ra di yam lai na maming dum hang pi dum ya ni do adu sigi thajan bagi kai ka su mayam chap chaba paisa du di madu gi haido ko do nungai do mandre adu bu mayam na longna ri ba chang di da gi tare sinda di offer di lairani chap chabi adu di mayam na la aga oina haina biro adu masidi chapsana haidokpudi nungai dobu mandre ado lakpiro ga mayamna adum khudung chaba sai tare sidi offer soidana ai mayamda haubuga dum haijagre si khudung chaba soidana mafam sida khudung chaba offer soidana phangani mayam adu mayamna example oina harabada lupa chama tingdo mayam sidadi adugi chama do yongdabida adui khudung chaba phangdeni ko mayam 50% discount le aduni mayam adugi loina discount pi doini aduna mayam soidana lakpiu sigi exchange koigi employment exchange ki sigi matang dama registration tawbi matang dama leire aduga naunu renew tawningba marakta update tawningba leirga su adi suppose kai gumba tahouba yorga su sinausing adum lakpiro tonjam shop wangjing lamding bazar Alice Mega Store gi he opposite la leirabane mayam soidana lakpiu aduga sigi hujiki employment exchange ki sigi akoi khudong chab se mayam khangminare mathang da kari khudong chab no yamba pp do se mathang kari khudong chab le habiro tole je OBC domain sign sumba tana bu PRC tana bu gi ju adum leje mayam tangai phada bunga tani ko hujik OBC se tangai phada dum changi domain sign adum changi PRC changi si jing se document sing se yamna maru oi ba tangai phada bunga tani ado mayam kari ta tension le biyo no kari ta matha sabiyo no khodi mak sida tana biraga tonjam sopi sida lakpiraga khodi mak mayam na khangning ba tana ning ba khodi mak loi yar doi ni mayam kem to wabiyo no ko matha de yam ba kai kari hai biyo sida tonjam sop ta le ba khudong chaba sing se
ꯑꯗꯨꯒꯤ ꯁꯤꯝꯒꯤꯁꯨ ꯍꯥꯏꯍꯧꯔꯒꯦ ꯁꯤꯗ ꯁꯤꯝꯒꯤꯁꯦ ꯑꯩꯈꯣꯏꯒꯤ 349 ꯀꯥꯞꯄꯁꯤꯗ 349 ꯄ꯭ꯂꯁ ꯁꯤꯝ ꯑꯅꯧꯕ ꯄꯤꯔꯛꯇꯣꯏꯅꯤ ꯁꯤ ꯆꯥꯔꯖ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯂꯨꯄꯥ 100 ꯂꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 150ꯗ ꯑꯣꯐꯔ ꯄꯤꯔꯤ ꯍꯧꯖꯤꯛ 150ꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯇ꯭ꯌꯨꯁꯗꯦ ꯊꯔꯁꯗꯦ ꯁꯦꯇꯔꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯡꯗ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯁꯤꯒꯤ ꯁꯤꯝꯁꯤ ꯌꯥꯝꯕ ꯖꯤꯑꯣꯁꯨ ꯑꯣꯏꯗꯣꯏꯔꯥ ꯖꯤꯑꯣꯁꯨ ꯑꯣꯏ ꯑꯦꯌꯔꯇꯦꯜꯁꯨ ꯑꯣꯏ ꯖꯤꯑꯣ ꯑꯦꯌꯔꯇꯦꯜ ꯑꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯝꯁꯦ ꯑꯅꯧꯕ ꯄꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯝ ꯑꯅꯧꯕ ꯂꯧꯅꯤꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯃꯣꯏꯒꯤ ꯁꯤꯝ ꯑꯅꯧꯕ ꯂꯧꯅꯤꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯤ ꯀꯔꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯍꯥꯏꯗꯤ ꯄꯥꯏꯔꯛꯀꯗꯒꯦ ꯁꯤꯝ ꯂꯧꯕ ꯂꯥꯛꯄꯗ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯙꯥꯔꯗꯣ ꯈꯛꯇ ꯄꯥꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯅꯧꯕ ꯂꯧꯕꯗ ꯑꯗꯣ ꯃꯍꯨꯠꯀꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯕ ꯂꯥꯛꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯃꯛ ꯑꯗꯨꯝ ꯂꯥꯛꯀꯗꯧꯔꯥ ꯁꯤꯝ ꯂꯧꯕꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯝ ꯂꯧꯒꯗꯣꯏ ꯃꯤ ꯃꯁꯥꯃꯛꯇꯣ ꯑꯗꯨꯝ ꯆꯪꯉꯤ ꯑꯙꯥꯔ ꯄꯥꯏꯕ ꯃꯤꯗꯣ ꯑꯗꯨ ꯃꯁꯥꯃꯛ ꯆꯪꯉꯤ ꯃꯁꯥꯃꯛ ꯑꯗꯨꯝ ꯆꯪꯉꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯥꯍꯧꯕꯕꯨ ꯑꯣꯏꯔꯣ ꯐꯣꯟ ꯃꯥꯡꯈꯤꯕꯕꯨ ꯑꯣꯏꯔో ꯁꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯁꯦ ꯃꯥꯒꯤ ꯃꯁꯥꯒꯤꯗ ꯐꯣꯟꯗ ꯌꯥꯎꯈꯤꯕ ꯁꯤꯝꯁꯦ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯁꯤꯝ ꯅꯝꯕꯔꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯂꯧꯅꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯂꯩꯕꯤꯗꯕ꯭ꯔꯥ ꯑꯦꯌꯔꯇꯦꯜꯒꯤꯅ ꯑꯣꯏꯅꯗꯤ ꯂꯩ ꯆꯞ ꯃꯥꯟꯅꯕꯗ ꯃꯥꯡꯒꯕ ꯑꯣꯏꯔꯣ ꯇꯥꯍꯧꯕ ꯑꯣꯏꯔꯣ ꯃꯁꯥꯒꯤ ꯃꯃꯤꯡꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯤꯕ ꯉꯝꯃꯦ ꯑꯦꯌꯔꯇꯦꯜꯒꯤꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯁꯤꯝ ꯃꯥꯡꯈꯤꯕ ꯏꯁꯥꯒꯤ ꯐꯣꯟ ꯇꯥꯍꯧꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯐꯣꯟꯗꯨ ꯀꯩꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯑꯩꯈꯣꯏ ꯁꯤꯝꯗꯨ ꯃꯥꯡꯈꯤꯕ ꯇꯦꯛꯈꯤꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯁꯣꯏꯗꯅ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯙꯥꯔ ꯂꯤꯡ ꯇꯧꯈꯤꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯕꯦꯡꯒꯤꯕꯨ ꯅꯝꯕꯔꯗꯣ ꯂꯤꯡ ꯇꯧꯈꯤꯕꯒꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯁꯤꯝꯗꯨ ꯄꯥꯏꯗ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕꯗ ꯃꯌꯥꯝ ꯀꯔꯤꯝꯇ ꯇꯦꯟꯁꯟ ꯂꯩꯕꯤꯔꯣꯅꯨ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯤ 이어텔ꯒꯤꯗꯨꯒꯤ ꯄꯥꯝꯃꯤꯕ ꯁꯤꯝꯗꯣ ꯅꯝꯕꯔꯗꯨꯗ ꯏꯁꯥꯒꯤ ꯅꯝꯕꯔꯗꯨꯗ ꯃꯤꯡꯗꯣ ꯏꯁꯥꯒꯤꯗ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯗꯩꯗ ꯁꯤꯝꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯩꯝ ꯁꯥꯊꯤꯕꯤꯔꯨꯅꯨ ꯁꯤꯁꯨꯝ ꯂꯥꯛꯄꯤꯔꯣ ꯄꯥꯟ ꯀꯥꯔꯗ ꯀꯩꯀꯩ ꯇꯥꯟꯊꯣꯛꯅꯤꯡꯕ ꯄꯥꯟ ꯀꯥꯔꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯁꯨ ꯌꯥꯔꯦ ꯃꯥꯡꯈ꯭ꯔꯁꯨ ꯇꯥꯍꯧꯔꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯌꯥꯔꯦ करेक्शन बु तौरजु लो यारे पान कार्ड नौना तानिंग बिसिनाउसिंगसु अदुम लाक्पिरो अदुगा ताहौबा मांगिबा लेरगासु यादि लाक्पिरो सिदा अदुम लोइना अदुम खुदक पीबा ngambra कमाय तौ याम्बा सिगी पान कार्ड की अकोगी मांगिबा बु ओइरो नत्रगना सेगाय बु ओइरो करी सुंबसिंगसे अकोय दुम खुदक ताथोपदा दुम पीबा ngambra कमाय तौ सि खुदक पीबा जे ngambudi ngambi अदो यागिदि मतम जे अदुम ऑनलाइन थबंग सोबि यावबनि ने को data mai collection to book pa adu da yagi pung ani gi ahum gi matung da di people ngam ni mai pang ka si mang hi ba orga su adagi segai ba mu orga su ko pi bi ai adu number khang da su ya ma gi details sum pan card la gi details so adu sum ba tara ga di adum yam nine khang ba yai pan card ki details sai ja ko gi ming do video re na ma gi pan card number do do re kamai to pan card da di pan card maming da tare maming ne ma 01 ne एड्रेस टाइप चुम मुदम याय दो ओ दु यारे बा आधार न जु जति याम आधार मतेंग जु याम दाइ खंगबा ओ आधार न मुजर जे अदु हजिकी कइगुबा आधार मांगी बा कांगु आइतारे आधार मांगी बा सिस्टम बा कोइ दि कमाय करी करी मोय मांग नौना ताथोपगी सु हान हाइबिरो नौना ताथोपगी दि आधार से सिदा दुम याब्रा नौना अप्लाई तौनिंग बा आइतारे आधार कापनिंग बा अदुदि आधार काप पे फैसिलिटी दि लेत्रे ओ फैसिलिटी अदुगी दि लेत्रे अदु कइगुबा मांगी बगी दि आधार से किंबा आधार मोबाइल नंबर रजिस्टर तो बता गता दी आधार नंबर सुंग खंग दजु यारे दम आधार का सिंधु पम याने दो ओ आधार का मोबाइल नंबर दुगा दि लिंक लैनबा नंबर म ओरगदि याम लाइरे हाबनि याम नोंगाइजरे अदुगा हुजिके एम्प्लॉयमेंट एक्सचेंज की लेरे सिम की मैम खुदोंचाबा लेरे याम होना लेरमनी को मैम सिम की खुदोंचाबा से लौबी हो सोइदना अदुगा एयरटेल की ओइनदी मैम नंबर दो मांगिबा फोन ता होबदनी खंग सिम दो टेकिबनी खंगने मांगरगासु ता होरगासु टेखरगासु अदुम सिदैसिद दम एयरटेल की ओइनदी सिदैसिद दम लौबा याबगी खुदोंचाबा दो सिम दो नंबर दो चाप मानना दम लौबा याबगी एयरटेल की ओइना सदी खुदोंचाबदो फंगेना हाबिबनी अदगी पान कार्ड तांथोनिंगबा मांगिबा लौथोकपा यारे अदुगा आधार नौना कापगिदी आधार गिदी अदुई खुदोंचाबदो लैतेना तापीबनी अदुगा मांगिबा ओरगदी अदुगी लौथोकपगी खुदोंचाबदो दुम फंगने हाबिबनी अदुगा यामा सि हुजिक
job apply ꯑꯩꯈꯣꯏꯒꯤ form ꯊꯥꯖꯟꯕ ꯈꯣꯠꯆꯟꯕ ꯁꯤꯒꯨꯝꯕꯒꯤ ꯌꯥꯕꯒꯤꯁꯤꯗꯤ ꯀꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ job ꯊꯥꯖꯟꯕ ꯌꯥꯏ job apply ꯇꯧꯕ ꯌꯥꯏ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯔꯣ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯣ ꯑꯣꯟꯂꯥꯏꯟꯗ ꯂꯥꯛꯄ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ apply ꯇꯧꯕ ꯌꯥꯅꯤ ꯁꯤꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯅꯤ ꯀꯥꯟ ꯈꯟꯕꯗꯣ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯇꯉꯥꯏ ꯐꯗꯕ ꯃꯥꯒꯤ ꯐꯣꯝ ꯊꯥꯖꯟꯕꯗ ꯆꯪꯗ ꯌꯥꯗꯕ ꯄꯩꯁꯥꯗꯨꯕꯨꯗꯤ ꯑꯗꯨꯕꯨꯗꯤ ꯌꯥꯝꯕꯀꯣ ꯃꯗꯨꯕꯨꯗꯤ ꯑꯗꯨꯝ ꯂꯧꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯤ ꯁꯥꯏꯕꯔꯒꯤ ꯐꯣꯝ ꯊꯥꯖꯟꯕꯤꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯝꯕꯁꯤꯡꯗꯨꯒꯤ ꯄꯩꯁꯥ ꯀꯌꯥ ꯍꯥꯏꯔꯛꯇꯣꯏꯅꯣ ꯆꯥꯝ ꯆꯅꯤꯒ ꯂꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯑꯗꯒꯤ ꯑꯗꯨꯝꯕ ꯄꯩꯁꯥ ꯃꯌꯥꯝ ꯂꯧꯕꯗꯨꯅ ꯂꯥꯛꯏꯕ ꯃꯤꯗꯨꯗ ꯄꯩꯁꯥꯁꯦ ꯄꯥꯏꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯕꯨꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯄꯩꯁꯥ ꯂꯩꯖꯗꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯤ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯃꯁꯤ ꯑꯁ ꯑꯃꯨꯛ ꯊꯥꯖꯟꯕꯗ ꯐꯣꯝ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯨꯛ ꯆꯪꯒꯅꯤ ꯈꯣꯠꯀꯅꯤꯅ ꯃꯊꯥ ꯁꯥꯕꯤꯕꯗꯣ ꯃꯌꯥꯝ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯔꯅꯨ ꯁꯤꯗ ꯂꯣꯏꯅ ꯗꯤꯁꯀꯥꯎꯟ ꯄꯤꯖꯔꯦ ꯂꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯦ ꯂꯣꯏꯅ ꯌꯥꯔꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯇꯩ ꯀꯩꯀꯩ ꯐꯣꯇꯣꯒꯨꯝꯕ ꯆꯥꯝꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤ ꯑꯣꯐꯔ ꯏꯌꯥꯝꯕꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯑꯣꯐꯔ ꯂꯩ ꯑꯩ ꯑꯣꯐꯔ ꯂꯩꯌꯦꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯆꯥꯝꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯥꯝꯕꯗ ꯍꯥꯏꯇꯥꯔꯦ ꯆꯥꯝꯃꯒꯤ ꯆꯥꯝꯕꯗꯀꯣ ꯐꯣꯇꯣ ꯆꯥꯝꯃ ꯑꯣꯏꯔꯁꯨ ꯌꯥꯡꯈꯩꯒꯤ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯆꯥꯝꯃꯛꯄ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯑꯩ ꯗꯤꯁꯀꯥꯎꯟꯁꯦ ꯃꯌꯥꯝ ꯄꯤꯗꯣ ꯆꯥꯝꯅꯗ ꯐꯣꯇꯣ 6 ꯆꯥꯝꯕꯁꯦ ꯂꯨꯄꯥ 80 ꯇꯥꯕꯅꯦꯕ 80 ꯇꯥꯕꯗꯣ ꯑꯩꯅ ꯂꯨꯄꯥ 50 ꯁꯨꯃꯥꯏꯅ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯥꯝ ꯐꯈ꯭ꯔꯦꯀꯣ ꯂꯨꯄꯥ 80 ꯇꯥꯕꯗ ꯂꯨꯄꯥ 50 ꯂꯧꯕ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯔꯦ ꯑꯇꯩ ꯈꯨꯗꯣꯡꯆꯥꯕ ꯏꯌꯥꯝꯕ ꯀꯔꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯄꯩꯁꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯕ꯭ꯔꯥ ꯑꯗꯒꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯌꯥꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯅ ꯀꯔꯤ ꯑꯗꯨ ꯁꯨꯝ ꯌꯥꯏ ꯄꯩꯁꯥ ꯌꯥꯝ ꯀꯥꯞꯄꯤꯉꯩ ꯌꯥꯝ ꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯇꯥꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯀꯅꯥꯏ ꯃꯃꯤꯡ ꯂꯩꯒꯦ ꯀꯥꯟꯗ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯨ ꯈꯪꯕ ꯌꯥꯔꯦ ꯔꯦꯁꯟ ꯀꯥꯔꯗꯁꯦ ꯈꯪꯗꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯗꯤꯇꯦꯜꯁ ꯈꯪꯗꯕ ꯇꯥꯔꯁꯨ ꯃꯥꯡꯈꯤꯕ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯔꯦꯁꯟ ꯀꯥꯔꯗ ꯅꯝꯕꯔꯁꯦ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯗꯤꯇꯦꯜꯁ आधार कार्ड तो पुबीरगा अदुम यानी दो खंगबा यारे आधार पुरसे WhatsApp ता अदुम मेसेज ताबिरगा अदुम खंगबी बुजुम यानी दो अब रेशन कार्ड की मतंग बोरो एनी अतोपा मयाम खंगिंग लेरसु हेना अदुम सिदा पाउ पाउबिरगा मयाम अदुम खंगबीबा यागनी अदगी हुजिकी ट्रांजैक्शन की मतंग जु खितंग अखोइगी पैसा कईगुंबा अहनजिंग हाइतारेने अखोइगी ATM कार्ड एक्सिजनबा हाइजदबा अहनजिंग हाइतारे इपु इबेनजिंग ओरगसु अदगी अखोइने ATM कार्ड के कया खुलोइदबा सुंबा मीसिंग हाइतारे सुंबा सिंगसिगी खुदोंचाबा अदुम लेइबरा करी कमाइन तवरगा अदुम खुदोंचाबा लई मोइ पैसाजे मोइना कौरोजुम यारे सि लाजु यारे आइडी मजि फिंगरप्रिंट सिजनरगा पैसा लौथोक्तुनिबा सिगी लाखबगी जो अदुम अई केम लेदि अदुम ऑफर अम नै पैसाजे हेन नम लौथोम ताई आइबी से मयाम से हेन खंबिरंगने खले अखोइगी पैसा लौथोकपा हापसेनबा तौबसे अदुम पैसा अदुम खरा अदुम तिंगनबने मयाम लिसिंग दे सुक लौबा हन अदुगी खुदोंचाबा खुदिमक डिस्काउंट दुनिको मयाम सिजिना हाइदि डिस्काउंट लोइन अदुगी खुदोंचाबा दो पिजगने ना हाइबने अदुगा अखोइगी सिदा यामा कोई इलेक्ट्रल रोल से हजिक से कईगुम कांदसु इलेक्ट्रल रोल से अदुम चंगको हाउस नंबर का खंगदौनी खोकदौनी कई अखोइगी डॉक्यूमेंट्स अमा थाजन बोइरो अदुम कांदा इलेक्ट्रल रोल से चंगक याव से इलेक्ट्रल रोल से लौब खोप अखोइना सिदगी चिंतोकजबा अदुगुंबा खुदोंचाबदी लेइब्रा कमाय अदुम याय फंगी मागी एसी दुगा मागी जगह दुम खंगदि दुम नाय चिंतोक पिबि यारे अदुगा अनोबा इलेक्ट्रॉनिक मिंग चनबजु यारे करेक्शन तोबजु यारे होगी मागी स्मार्ट कार्ड हजिक थोले स्मार्ट कार्ड से मसी दरकार ओजु हम पिबि यारे अदुगा वोटर का मोबाइल नंबर का लिंक लेतबा जिंगजु दुम लेबा याय कुंबा पैसा तिंगदना हाइतारे होगी WhatsApp ता डॉक्यूमेंट थाबिरगा हजिकी मागी वोटर कार्ड की स्मार्ट कार्ड की मोंग ले कार्ड की आईडी फॉर्म दे बतो अदु दुम पिबो यम यानी सा अदुदि मयाम याम नुंगाइरेको सा सुना लाकिद्रगसु अकोइना WhatsApp की थ्रू दगे हाइतारे अकोइना अदुम खंगनिंगवा लेइबदो अदुम हंगबा यारने हाइबनि खुदा अकोइना युमदा लेना WhatsApp की थ्रू दगे अकोइना खंगबा अदुम यारे डिटेल्स सो खंगनिंगबा हंगबा लोइना यारे सी खुदोंचाबम सु मयाम पुना फंगमिनारे प्रीपेड लोइना तौरबनिना मइसे सिगी आइडी अकोइना प्रीपेड से अकोइ GPay दा तौबसु दुम यावी अदुगा GPay दा सिनबा अकोइ खुलोइदबो कांगु हाइदी सोइगिनी गाना खंजबदगी हाइतारे सुमाइना सिगी अकोइ मइगी हापनिंगबा खोपा दुमबगी दि खुदोंचाबा करी लय अदुगी सु मतांग खितंग हाइबियो याई मई पैसा कापसु याई अदो कोइगी मइगी आईडी जे खंगदबो तारगसु
ꯑꯩꯈꯣꯏꯒꯤ ꯆꯦ ꯃꯥꯡꯈꯤꯕ ꯇꯥꯔꯁꯨꯅꯦ ꯍꯣꯏ ꯑꯗꯨꯝ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯑꯦꯗ꯭ꯔꯦꯁꯇꯨꯒ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯌꯥꯅꯤ ꯑꯗꯨ ꯔꯤꯆꯥꯔꯖ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯅꯤ ꯑꯩꯈꯣꯏ ꯔꯤꯆꯥꯔꯖ ꯑꯥꯏ ꯗꯤꯁꯦ ꯐꯪꯉꯕ ꯔꯤꯆꯥꯔꯖꯀꯤ ꯃꯥꯏ ꯕꯣꯛꯁꯔ ꯑꯥꯏ ꯗꯤꯁꯦ ꯐꯪꯉ ꯃꯇꯨꯡꯗ ꯅꯝꯕꯗ ꯑꯩꯈꯣꯏ ꯇꯥꯗ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥ ꯂꯩꯇꯦ ꯃꯥꯒꯤ ꯃꯁꯥꯏ ꯅꯝꯕꯔ ꯄꯤꯖꯦ ꯗꯤꯖꯤꯠꯇꯨꯅꯣ ꯆꯨꯝꯅ ꯅꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤ ꯆꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯇꯞ ꯇꯞꯅ ꯅꯝꯃ ꯆꯪꯕꯤꯌꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯅꯝꯕꯔꯗ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦꯕ ꯃꯤ ꯈꯔ ꯑꯃꯅꯗꯤ ꯀꯁꯇꯃꯔ ꯅꯝꯕꯗ ꯃꯥꯅ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯅꯝꯕꯔꯁꯦ ꯆꯠꯇꯦꯅꯦ ꯈꯣꯠꯇꯦꯅꯦ ꯍꯥꯏꯕ ꯃꯌꯥꯝ ꯊꯦꯡꯅꯖꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨ ꯍꯥꯏꯕ ꯅꯝꯕꯔꯁꯦ ꯃꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯃꯁꯥꯒꯤ ꯑꯥꯏ ꯗꯤꯗꯨꯗ ꯄꯤꯔꯛꯑꯕ ꯅꯝꯕꯔꯅꯦꯕ ꯑꯗꯨꯅ ꯅꯝꯕꯔꯁꯦ ꯅꯪ ꯁꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯤꯡꯕ ꯌꯥꯗ꯭ꯔꯦ ꯇꯞ ꯇꯞꯅ ꯅꯝꯕꯤꯔꯒ ꯑꯗꯨꯝ ꯇꯧꯕꯤꯔ ꯑꯗꯨꯝ ꯌꯥꯅꯤ ꯃꯤꯁꯤꯡꯁꯤꯅ ꯌꯨꯝꯗ ꯂꯩꯅ ꯏꯌꯥꯝꯕꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯄꯩꯁꯥꯁꯤ ꯂꯨꯄꯥ 500ꯒꯤ ꯍꯥꯞꯄꯤꯌꯨ 1000ꯒꯤ ꯍꯥꯞꯄꯤꯌꯨ ꯁꯤ ꯍꯥꯞꯄꯒ ꯑꯗꯨꯒ ꯑꯗꯨꯝ ꯑꯦꯀꯥꯎꯟꯗꯗꯤ ꯏꯌꯥꯝꯕꯒꯤꯗꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕꯒꯤ ꯁꯤ ꯇꯥꯔꯦ ꯁꯤ ꯇꯧꯔꯦ ꯁꯤꯒꯤ ꯇꯥꯐꯝ ꯊꯣꯛꯄꯗꯤ ꯂꯩꯔꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯅ ꯖꯤꯄꯦꯗ ꯀꯥꯞꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯄꯩꯁꯥ ꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯩꯒꯤ ꯄꯩꯁꯥ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟꯁꯦ ꯑꯗꯨꯝ ꯇꯧꯅꯕ ꯌꯥꯕ꯭ꯔꯥ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗꯕꯨ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛꯀꯤ ꯊ꯭ꯔꯨꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯥꯏ ꯃꯣꯏꯅ ꯐꯣꯟ ꯇꯧꯕꯤꯔꯒ ꯇꯧꯔꯁꯨ ꯌꯥꯔꯦ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯗꯣ ꯊꯥꯕꯤꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯒ ꯃꯩꯁꯦ ꯏꯁꯥꯅ ꯏꯁꯥꯅ ꯇꯧꯖꯒꯦ ꯍꯥꯏꯖꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯀꯥꯞꯄꯗ ꯆꯞꯄ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯁꯤ ꯆꯞꯄꯒꯤ ꯑꯋꯥꯕꯁꯤꯗꯤ ꯐꯖꯅ ꯋꯥꯏꯕ ꯑꯗꯨꯗꯨꯅ ꯁꯨꯝꯕꯁꯤꯡꯁꯦ ꯊꯦꯡꯅꯔꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯁꯤꯗ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯗꯤꯇꯦꯜꯁ ꯊꯥꯕꯤꯔꯒ ꯑꯗꯨꯝ ꯆꯠꯄꯦ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯃꯥꯒꯤ ꯆꯥꯔꯖ 10-20 ꯄꯤꯕꯗꯨꯗꯤ ꯈꯤꯇꯪ ꯑꯗꯨꯗꯤ ꯐꯩ ꯈꯤꯇꯪ ꯄꯩꯁꯥ ꯌꯥꯝꯅ ꯀꯥꯞꯄ ꯆꯞꯈꯤꯕꯒꯤ ꯑꯋꯥꯕꯗꯣ ꯑꯗꯨꯗꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯣꯝꯗꯗꯤ ꯃꯩꯗꯤ ꯃꯨꯠꯂ ꯂꯩꯔꯛꯀꯗꯣꯏꯅꯤ ꯑꯗ ꯃꯩꯗꯤ ꯍꯥꯞꯇꯕ ꯌꯥꯗꯦ ꯑꯗꯩꯗ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟꯒꯤ ꯊꯕꯛꯅꯤꯅ ꯁꯤ ꯅꯦꯠꯀꯤ ꯊꯕꯛꯅꯤꯅ ꯀꯩꯒꯨꯝꯕ ꯆꯞꯇꯅ ꯂꯩꯔꯒꯁꯨ ꯁꯣꯝꯗꯗꯤ ꯃꯥꯒꯤ ꯕꯤꯜꯗꯣ ꯀꯛꯈꯤꯕꯒꯤ ꯈꯣꯠꯈꯤꯕꯒꯤ ꯑꯗꯨꯒꯤ ꯃꯩꯒꯤ ꯍꯥꯟꯅꯕꯒꯤ ꯃꯥꯒꯤ ꯔꯤꯆꯥꯔꯖꯀꯤ ꯑꯗꯨ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯩꯗꯨ ꯉꯥꯜꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯍꯩ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯨꯠꯂꯣꯏꯕꯤꯗꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯧꯕ ꯁꯔꯨꯛ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯇꯣꯟꯖꯝ ꯁꯣꯞꯀꯤꯗ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯦ ꯁꯤꯗꯩꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯃꯌꯥꯝꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯥꯔꯗꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯦꯜꯊ ꯀꯥꯔꯗꯁꯦ ꯁꯤꯗ ꯑꯗꯨꯝ ꯇꯥꯟꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯥꯔꯗꯁꯨ ꯑꯗꯨꯝ ꯃꯥꯡꯉꯤꯕꯒꯤꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯍꯥꯏꯇꯥꯔꯦ ꯍꯦꯜꯊ ꯀꯥꯔꯗꯁꯨ ꯁꯤꯗ ꯌꯥꯏ ꯍꯦꯜꯊ ꯀꯥꯔꯗꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ KYC ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯑꯣꯏꯔꯁꯨ ꯀꯔꯦꯛꯁꯟ ꯇꯧꯕ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯌꯥꯏ ꯑꯗꯨꯒ ꯅꯧꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯈꯣꯠꯄꯒꯤꯗꯤ ꯅꯧꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯤꯁꯇꯨꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯝꯗꯦ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯎꯗꯕ ꯀꯥꯡꯕꯨ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨ KYC ꯇꯧꯕꯁꯤꯡꯗꯣ ꯂꯣꯏꯅ ꯌꯥꯏ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯤ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕꯅ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯍꯟꯁꯤꯡꯁꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯁꯨꯝꯕꯗꯤ ꯃꯥꯏ ꯍꯦꯜꯊ ꯀꯥꯔꯗ ꯁꯥꯕ ꯃꯇꯝꯗ ꯃꯥ ꯂꯤꯁꯇ ꯌꯥꯎꯗꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯁꯥꯅꯤꯡꯕ ꯂꯩꯇꯥꯔꯗꯤ 60 ꯃꯊꯛꯇ ꯃꯥ ꯁꯥꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯃꯥꯒꯤ ꯑꯙꯥꯔ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅꯦ ꯔꯦꯁꯟ ꯀꯥꯔꯗꯅꯦ ꯄꯨꯕꯤꯔꯒ ꯑꯗꯨꯝ ꯄꯩꯁꯥ ꯇꯤꯡꯗꯅ ꯑꯩꯒꯤ ꯖꯒꯥꯁꯤ ꯑꯗꯨꯝ ꯁꯥꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯆꯍꯤ ꯑꯩꯈꯣꯏꯒꯤ 70 ꯍꯥꯏꯇꯥꯔꯦ ꯂꯛꯄ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯍꯦꯜꯊ ꯀꯥꯔꯗ ꯄꯥꯏꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯋꯥꯐꯝꯅꯤ ꯍꯦꯜꯊ ꯀꯥꯔꯗ ꯄꯥꯏꯍꯧꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯍꯦꯟꯅ ꯐꯪꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯍꯦꯜꯊ ꯀꯥꯔꯗꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯍꯦꯜꯊ ꯀꯥꯔꯗ ꯁꯥꯕꯁꯤꯕꯨꯅ ꯃꯌꯥꯝꯅ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯑꯗꯒꯤ ꯊꯋꯥꯏ ꯋꯥꯕꯗꯣ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯦꯜꯊ ꯀꯥꯔꯗꯁꯤꯕꯨ ꯀꯥꯏꯗ ꯁꯥꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯈꯨꯗꯤꯡꯃꯛꯇꯣ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯆꯍꯤ 70ꯒꯤ ꯃꯊꯛ ꯑꯣꯏꯔꯒꯗꯤ ꯈꯨꯗꯤꯡꯃꯛ ꯂꯤꯁꯇ ꯌꯥꯎꯕ ꯌꯥꯎꯗꯕ ꯊꯤꯗꯅ ꯍꯦꯜꯊ ꯀꯥꯔꯗꯇꯣ ꯁꯥꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯅꯤ ꯍꯧꯖꯤꯛ ꯇꯣꯟꯖꯝ ꯁꯣꯞꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯤꯕꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯙꯥꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯒꯗꯤ ꯂꯤꯡ ꯇꯧꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯦꯜꯊ ꯀꯥꯔꯗ ꯁꯥꯕꯁꯤꯁꯨ ꯑꯗꯨꯝ ꯁꯤꯗꯩꯁꯤꯗ ꯂꯤꯁ ꯌꯥꯎꯗꯕ ꯑꯍꯟꯁꯤꯡꯁꯤꯒꯤ ꯇꯉꯥꯏꯐꯗꯅ ꯑꯍꯟꯁꯤꯡꯁꯦ ꯍꯦꯜꯊ ꯀꯥꯔꯗ ꯁꯥꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯁꯥꯍꯧꯅꯕ ꯆꯍꯤ 70ꯒꯤ ꯃꯊꯛꯇ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯍꯦꯜꯊ ꯀꯥꯔꯗ ꯁꯥꯕꯤꯍꯧ ꯍꯦꯜꯊ ꯀꯥꯔꯗ ꯄꯥꯏꯍꯟꯕꯤꯌꯨ ꯃꯤꯅꯤꯁꯇꯔ ꯍꯛꯁꯦꯜꯒꯤꯒ ꯑꯗꯩ PMJYꯒ ꯁꯤꯁꯤꯒꯤ ꯑꯅꯤꯁꯤꯗ ꯏꯌꯥꯝꯕ ꯀꯔꯝꯕꯅꯣ ꯆꯍꯤ 70ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯁꯥꯕꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯥꯔꯗꯁꯦ ꯑꯅꯤꯁꯤꯗ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯅ ꯁꯥꯕꯗ ꯌꯥꯗꯣꯏꯁꯦ PMJYꯒꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤꯁꯦ PMJY ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯀꯥꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯧꯍꯧꯔꯁꯨ ꯃꯥꯡꯉꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯗꯕ ꯇꯥꯔꯒꯁꯨ ꯑꯙꯥꯔ ꯅꯝꯕꯔꯒꯤ ꯃꯇꯦꯡꯗꯒꯤ ꯂꯣꯏ ꯈꯪꯕ ꯌꯥꯏꯕ
ꯑꯣ ꯍꯥꯏꯗꯤ ꯌꯥꯝ ꯃꯥꯏꯅ ꯈꯪꯕ ꯌꯥꯝ ꯑꯣ ꯃꯤꯅꯤꯁꯇꯔꯒꯤꯒ PMGAY ꯁꯤꯒꯗꯤ ꯌꯥꯝ ꯈꯦꯠꯅꯕꯗꯣ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯄꯩꯁꯥꯗꯣ ꯑꯃꯁꯤꯅ ꯄꯩꯁꯥꯁꯨ ꯌꯥꯝꯕ ꯍꯦꯜꯂꯦ ꯄ꯭ꯂꯁ ꯑꯗꯨꯁꯨ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯄꯨꯝꯕꯁꯤꯗ PMJAYꯒꯤꯗꯤ ꯌꯥꯔꯛꯀꯗꯣꯏꯅꯤ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤꯗꯤ ꯁ꯭ꯇꯦꯠ ꯈꯛꯇꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯃꯗꯤ ꯃꯌꯥꯝꯅ ꯀꯔꯦꯛꯁꯟ ꯇꯧꯕꯤꯔꯛꯑꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ PMJAYꯒꯤꯗꯤ ꯁꯤꯒꯤꯁꯦ ꯄꯥꯏꯍꯧꯔꯒꯗꯤ ꯃꯌꯥꯝ ꯑꯦꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯦꯞ ꯑꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯐꯣꯟ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯤꯕꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯇꯣꯟꯖꯝ ꯁꯣꯞ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯕꯖꯥꯔ ꯑꯩꯈꯣꯏꯒꯤ ꯅꯤꯌꯔ ꯑꯦꯂꯤꯁ ꯃꯦꯒꯥ ꯁ꯭ꯇꯣꯔꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇꯅꯤꯀꯣ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯦ ꯉꯁꯤꯃꯛ ꯂꯣꯏꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯦ ꯂꯧꯍꯧꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯄꯨꯔꯤ ꯇꯦꯂꯦꯟꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯗꯤ ꯇꯣꯟꯖꯝ ꯁꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯖꯔꯤ ꯃꯁꯤꯗ ꯂꯧꯍꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥꯃꯔꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯝꯇꯪ ꯑꯩ ꯂꯣꯀꯦꯁꯟꯁꯦ ꯑꯝꯇꯪꯒ ꯍꯥꯏꯖꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗ ꯃꯌꯥꯝ ꯑꯦꯂꯤꯁ ꯃꯦꯒꯥ ꯁ꯭ꯇꯣꯔꯁꯤ ꯂꯩꯔꯦꯀꯣ ꯑꯦꯂꯤꯁ ꯃꯦꯒꯥ ꯁ꯭ꯇꯣꯔꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯀꯩꯅꯣ ꯋꯥꯡꯖꯤꯡ ꯁꯤꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄꯗꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ ꯀꯛꯆꯤꯡ ꯂꯣꯝꯗꯒꯤ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯛꯆꯤꯡ ꯂꯣꯝ ꯁꯥꯏꯠꯇꯒꯤ ꯁꯣꯝꯗꯒꯤ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯑꯦꯂꯤꯁ ꯃꯦꯒꯥ ꯁ꯭ꯇꯣꯔꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯁꯤ ꯂꯩꯔꯅꯤꯀꯣ ꯇꯣꯟꯖꯝ ꯁꯣꯞ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ